ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯀꯣ, ꯃꯤꯔꯥꯏꯕꯁꯨ ꯂꯩꯇꯦꯀꯣ, ꯀꯥꯎꯒꯦ ꯈꯟꯕꯁꯨ ꯅꯠꯇꯦ ꯅꯪꯕꯨ. ꯊꯃꯣꯏꯁꯤꯗꯤ ꯀꯞꯂꯤꯌꯦ, ꯄꯤꯖꯕꯅꯤ ꯏꯗꯣꯝ ꯊꯃꯣꯏꯁꯤꯗ ꯆꯩꯅ. ꯎꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯑꯋꯥꯕꯩ ꯇꯧꯕ ꯅꯐꯝꯗ. ꯅꯪꯅ ꯅꯣꯛꯄꯗꯅ ꯄꯦꯟꯖꯔꯤꯕ ꯊꯃꯣꯏꯅꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯆꯔꯤꯕ ꯋꯥꯈꯜ. ꯑꯔꯥꯟꯕ ꯂꯩꯇꯦ ꯅꯍꯥꯛꯀꯤ, ꯄꯥꯡꯗꯕꯤ ꯑꯩꯗꯒꯤ ꯏꯔꯥꯜꯅꯦ. ꯑꯁꯣꯏꯕ ꯂꯩꯇꯦ ꯅꯐꯝꯗ, ꯑꯩꯇꯅ ꯃꯤꯆꯦꯜ ꯑꯣꯏꯕꯅꯦ. ꯋꯥꯖꯁꯅꯨ ꯊꯃꯣꯏꯁꯦ, ꯀꯦꯝꯈ꯭ꯔꯁꯅꯨ ꯄꯨꯟꯁꯤꯁꯦ. ꯃꯦꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯃꯄꯣꯛꯁꯤꯃ ꯈꯥꯡꯈ꯭ꯔꯒꯦ. ꯎꯍꯜꯂꯔꯣꯏ ꯄꯤꯔꯥꯡꯁꯨ, ꯇꯥꯍꯜꯂꯔꯣꯏ ꯈꯣꯟꯖꯦꯜꯁꯨ. ꯅꯪꯒꯤ ꯌꯥꯏꯐ ꯂꯥꯏꯅꯤꯡꯗ ꯃꯄꯣꯛ ꯈꯨꯗꯤꯡ ꯂꯦꯟꯈ꯭ꯔꯒꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯊꯧꯕ ꯊꯥꯡ ꯑꯃꯅ ꯊꯤꯟꯖꯤꯟꯕꯒꯨꯝ ꯀꯥꯏꯔꯕ ꯌꯥꯏꯔꯤꯃꯥꯒꯤ ꯊꯃꯣꯏꯅꯤ. ꯑꯋꯥꯕꯒꯤ ꯃꯃꯤꯇꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯜꯂꯤ. ꯃꯥꯒꯤ ꯇꯥꯏꯕꯪ ꯑꯁꯤ ꯃꯥꯒꯤ ꯗꯗꯥꯗꯒꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯂꯛꯂꯕꯁꯤꯗ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯔꯤ. ꯃꯃꯥꯁꯤ ꯁꯤꯇꯜ ꯁꯝꯒꯨꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯁꯤꯇꯜ ꯇꯞꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯏꯆꯥꯕꯨ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗ ꯆꯠꯂꯨꯁꯤꯔꯣ?" ꯌꯥꯏꯔꯤꯃ ꯇꯞꯅ ꯃꯃꯥꯁꯤꯗ ꯈꯨꯝꯂꯛꯏ. "ꯏꯃꯥꯁꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ. ꯌꯥꯔꯅꯤ ꯆꯠꯂꯒꯨꯝꯁꯤ. ꯉꯔꯥꯡ ꯂꯥꯡꯂꯦꯟꯗꯨꯕꯨ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯤꯕ ꯑꯣꯏꯔꯖꯥꯠꯅꯣ?" ꯁꯤꯇꯜ ꯇꯞꯅ ꯈꯨꯝꯂꯛꯏ. "ꯑꯩꯈꯣꯏ ꯁꯤꯟꯊꯣꯏꯕꯅ ꯄꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯦ. ꯃꯥꯅ ꯀꯌꯥꯗ ꯋꯥꯕꯤꯔꯦ. ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ. ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯟꯗꯛꯇꯤ ꯗꯁꯥ ꯂꯥꯡꯕꯟꯁꯨ ꯀꯌꯥ ꯐꯠꯇꯦ ꯍꯥꯏꯕꯅꯤ. ꯍꯩ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯅꯦ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ. ꯃꯤ ꯂꯣꯏꯅꯕꯗꯅꯦ ꯍꯩꯁꯤꯡꯅ ꯃꯔꯩ ꯃꯔꯥ ꯇꯧꯅꯗꯅꯕ ꯍꯣꯠꯅꯧ." ꯌꯥꯏꯔꯤꯃ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯁꯤ, ꯌꯥꯝ ꯈꯟꯖꯤꯟꯕꯤꯒꯅꯨ. ꯀꯔꯤꯁꯨ ꯇꯧꯔꯨꯏ. ꯇꯧꯔꯤꯕ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯐꯕ ꯃꯤꯁꯨ ꯐꯠꯇꯕ ꯃꯤꯁꯨ ꯀꯌꯥ ꯑꯃꯅꯤ ꯊꯦꯡꯅꯔꯤꯕꯁꯦ. ꯍꯣꯏ, ꯑꯩꯁꯨ ꯌꯥꯔꯤꯃꯈꯩ ꯆꯦꯛꯁꯤꯟꯅ ꯆꯠꯀꯦ ꯏꯃꯥꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯋꯥꯀꯤꯡ ꯊꯣꯛꯈꯤꯕ꯭ꯔꯣ?" ꯁꯤꯇꯜ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯈꯨꯝꯂꯛꯏ. "ꯆꯠꯈꯤꯌꯦ. ꯏꯕꯦꯝꯃ, ꯉꯁꯤꯗꯣ ꯍꯦꯟꯊꯣꯏꯕꯗꯨ ꯁꯤꯗ ꯈꯔ ꯉꯟꯅ ꯂꯥꯛꯂꯣ ꯍꯥꯏꯗꯅ ꯀꯧꯕꯤꯔꯣ. ꯑꯗꯨꯒꯅꯦ ꯅꯄꯥꯕꯨꯡꯗꯅꯦ ꯑꯩꯅ ꯉꯥ ꯂꯩꯔꯣ ꯍꯥꯏꯈꯤꯕꯅꯦ. ꯃꯗꯨ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯁꯤ. ꯑꯗꯨꯒ ꯆꯠꯀꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯆꯠꯅꯔꯁꯤ." ꯌꯥꯏꯔꯤꯃ ꯃꯃꯥꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩꯈꯣꯏꯒꯤ ꯖ꯭ꯋꯦꯂꯔꯤ ꯍꯥꯎꯁꯀꯤ ꯃꯦꯅꯦꯖꯔ ꯏꯅꯥꯎ ꯍꯦꯟꯊꯣꯏꯕꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕ ꯑꯉꯥꯡ ꯃꯥꯜꯂꯤ ꯃꯥꯁꯦ. ꯊꯕꯛ ꯇꯧꯊꯣꯔꯛꯄꯗ ꯃꯆꯨ ꯇꯥꯅ ꯇꯧꯏ. ꯑꯩꯒꯤ ꯃꯤꯒꯤ ꯀꯌꯥ ꯅꯥꯏꯗꯕ ꯑꯉꯥꯡꯅꯤ. ꯉꯔꯥꯡꯁꯨ ꯃꯥꯅ ꯗꯣꯛꯇꯔ ꯄꯨꯔꯒ ꯂꯥꯛꯂꯝꯕꯗꯣ ꯑꯩꯁꯨ ꯋꯥ ꯉꯥꯡꯕ ꯋꯥꯔꯗꯨꯅ ꯉꯥꯡꯗ꯭ꯔꯕꯅꯤ. ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦ. ꯑꯩꯈꯣꯏ ꯁꯤꯟꯊꯣꯏꯕꯒꯨꯝ ꯈꯜꯂꯤꯕꯅꯤ ꯑꯩꯅ." ꯁꯤꯇꯜ ꯇꯞꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯌꯦꯡꯉꯨ, ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯗꯣꯛꯇꯔꯒ ꯄꯨꯔꯒ ꯂꯥꯛꯂꯝꯂꯤꯕꯗꯣ ꯀꯌꯥꯗ ꯃꯃꯜ ꯌꯥꯝꯈ꯭ꯔꯕꯅꯣ. ꯑꯗꯨꯗꯤ ꯅꯪ ꯐꯣꯟ ꯇꯧꯔꯒꯅꯦ ꯈꯔ ꯉꯟꯅ ꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯣ ꯍꯥꯏꯈ꯭ꯔꯣꯀꯣ. ꯏꯃꯥꯁꯤꯁꯨ ꯅꯃꯥꯁꯤ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯊꯦꯔꯥꯄꯤꯒꯤ ꯃꯤꯁꯨ ꯂꯥꯛꯂꯝꯂꯅꯤ. ꯆꯥ ꯅꯨꯡ ꯑꯃꯨꯛꯇ ꯊꯧꯔꯥꯡ ꯇꯧꯔꯨꯒꯦ." ꯌꯥꯏꯔꯤꯃ ꯇꯞꯅ ꯃꯃꯥꯁꯤꯗ ꯍꯪꯂꯛꯏ. "ꯏꯃꯥꯁꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨꯕꯨ ꯈꯔꯗꯤ ꯐꯒꯠꯄ ꯃꯥꯟꯕ꯭ꯔꯣ ꯀꯝꯗꯧꯒꯦ? ꯊꯦꯔꯥꯄꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯀꯥꯟ ꯀꯥꯟꯅꯕ꯭ꯔꯣ?" ꯁꯤꯇꯜ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯀꯔꯤꯒꯤ ꯀꯥꯟꯅꯗꯅꯤ? ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯃꯔꯣꯟ ꯃꯔꯤ ꯐꯥꯏꯕꯗꯨꯁꯨ ꯐꯔꯛꯂꯦ. ꯋꯥꯁꯨ ꯀꯕꯛ ꯀꯕꯛ ꯉꯥꯡꯕ ꯉꯝꯂꯦ. ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯏꯁꯣꯔꯅ ꯎꯕꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯐꯔꯦ, ꯌꯥꯝ ꯐꯔꯦ ꯍꯥꯏꯕ ꯌꯥꯔꯦ." ꯌꯥꯏꯔꯤꯃ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯃꯣꯟ ꯅꯣꯛꯆꯩ. "ꯑꯩ ꯏꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯒꯦ ꯉꯁꯤꯗꯤ. ꯏꯆꯦꯝꯁꯤ ꯍꯤꯔꯩꯃ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯈꯪꯖꯣꯟ ꯁꯣꯟꯖꯟꯈꯤꯕꯅꯤ ꯇꯧꯔꯤꯁꯦ. ꯏꯃꯥꯁꯤ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯐꯅꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ ꯏꯃꯥꯁꯦ. ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯆꯦꯝꯁꯤ ꯍꯤꯔꯩꯃꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯅꯤ." ꯁꯤꯇꯜ ꯃꯆꯥꯅꯨꯄꯤ ꯌꯥꯏꯔꯤꯃꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. "ꯏꯃꯥꯒꯤ ꯕꯦꯝꯃ, ꯉꯁꯤ ꯏꯃꯥꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯕꯣꯔ ꯄꯤꯔꯤꯕꯁꯤꯅꯤ. ꯅꯃꯥꯁꯤꯖ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯍꯟꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯏꯆꯥꯅ ꯄꯣꯛꯄꯤ ꯅꯃꯥ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕ ꯆꯛꯆꯔꯣ꯫
Icha micha khanganu. Yonglei melei naiganu. Aina ichagi nafamdagi phangadaba hakpumbado. Aina namasi handa aihakna pirabani. Aigide ichabo misida harau harau nungai yaifana leiba dukhakni pamlebase. Na jemsido nahak thak taibang pal thadoki. Mama oibina macha ama kainabada kaiba thamoi. Kananasu saithaba ngamba natiye. Na jemsido nahak thak taibang pal thadoki. Mama oibina macha ama kainabada kaibu thamoi. Kananasu saithaba ngamba natiye. Namasi hanbo nangi lohongbada soidana nangi kainadan pihangane. Yairi mama sida yengduna tapna mama sigi makhut anidu paisiladuna hairei. Imase nangse taibangda athoibi mamane. Pumnamak punaw konba ngambi, pumnamak punung siba ngambi. Taibangda santi yelibi, santi gilarimbi ki masakne. Naja yairi mane imasibu aiki ima oina pangjabase. Kaya dalaibak parabano. Ngasigi taibang sida chatnariba unariba atombi nupi khudengda yengiba mitengda aranbane. Atombi oiriba dusu macha amagi mamane. Mahaksu mamane. Mama haibase athoibine. Khuraba miteng amanba wakhalana da aranbane haibasu imana ngasidi nachada mayek sengna khangale. Sital machabu nuksiba minok aman nokladuna hairei. Imagi yai nupi amagi punchina khwaidigi kijiba mingtholni atombi haiba mingtholse. Mingthol ase phanglabi khudingmak phattabini haiduna lana prajar tawbada madugi mayukta aina lepki. Ai isa khangna yumsida atombi oina sulaki. Adubu aina kanke wasaki ai aphabi mama ama oike haina. Pumnamakto isorna ifamna sinabire pibire. Mama si madi yari madu wari sanaramba adu mapabung samkhyanu kuljandu walking halakladuna mama si sital bukau budu tarai. Sital yari madu phat harai. Yari ma napabung se walking halaklamale. Nangsuna sana wudo iru mai thajaru. Imasi chakhum jangna batawrurage. Ase wadu hairam laga sital du chatkri. Yari ma tapna hawgalaktuna mama sin hairam bagum aheng thoibabu kol tawduna kaukri. Lamjau khonba namiba kwak tatapa puktapa. Liri khongdoi hulliba hairang leirang kai hauba. Leirang leinam huranba maikai tara sinhanba. Khoimu khuding paujenba leirak satpam takthokpa. Pukphattabrana hakbu menungsi khangdabrana bukjel. Lochagi leirangi wakhalbu taibangda hektamak tamthoklui. Kigan bisingelgi pukningsu hektamak sara santoklui. Nungsi khidredana meba nangi kalak chawbana tawse. Inge leina kenkiba nangi naran oibatai. Nangna chengi yararoi khangle ngasidi asengba. Langlendu ngasisi Jennings Hospital da moi nurse tamlibe pumnamak thabak amagidamak chathoknaba sem sanari. Matam ngaihakpudi watlibani. Magi loisinpham thokpa mapi maroldu loisilaga lauba lakpa ngairi. Mamanabi singsu kaya magi nakta laite. Magi kol khangawdana ringlai. Langlen haifit kanano haiduna yenglubada magi yambungcha oiramle. Madu ubada mahak sur amuktang phajana hontoklaga mathanta haijay. Chalamdai sidane sigi chongkhusina mugyalene. Paikhattadi saukiba tare. Paikhatlagi. Asi khalladuna langlendu tapna paikhali. Hek paikhatpaga simthoibada laurai. Kaiginoba phone paikhatpabu pung chadra changlisi. Nawa kanaga kenara legi ha. Langlen khondadada saunungladuna. Ho ai nupa mapan subadugane yamuk chaibu phubige hairo. Simthoiba I kakraduna haire. Nante nangise me usidiro haibanida. Kari wangangno bebarga amta yaudriduba. Langlen nunokseli. Ayo chummidana arke kangbusi bebare yam pame haidre. Ado aidi haiti bebarga. Simthoiba ping laukiduna haire. Sengna hairo langai. Nangise me usidaba ma yauri. Nante nangise Dr. Jamphatman bamana koirabo. Langlen phat khumlei. Nab jade de amuja kai de doctor no. Nurse na doctor da lei de hoidrawani. Nang khangdaba wayam le.
Doctor nupana nurse nupidagane hanna yengba nateko pongkraba chawkraba Sintoi basat hari mashi awain ka haine mashi ngangsiko inak tagle dine phajana napni wathi ngangle mina phone tawrak lise kaigino kari lere kaina hangdrise kaigino natte nangbo nurse tambadagi sono khara khara chu bhawrabo hai ai sono nupide lawba ngamle ko phajana lenglemo ai laktringai langlen chu sat khamlei adu bahaiba phone ji yambung jana tawbirakpani yambung jana dumaram do phat hairo ai program nei Janimta losilore bane lawlak lani Sintoi ba tapna hanglei Noina namsido kamda horage naba phawrabo hangge dawbani yumda call toradi ai nungai aroina asengbam tanga lakteba hai nangdi sengna tamlo ko natradi ba nathunda kawre langlen sat hairei yambo ai nangi wangang sa yam nuksida ba ma yawri kaino khangde ai si phajana mukta haidrisi kaigino tamoyamta hangbirakana asi hairaga langlen du pairei Sintoi badu sat hari as yeng dida pasina dana yam bakte wari tamo haibani langlen sauna hari ho phaure ichem chiere mado hida kapadagi phaure yare ko phone thamo sakto yam haute nungsi lekon khuchen da duga asi hairaga langlen du phone du phatkak thali som da Sintoi badu sauna ai kaya da mi usidino base taptai phudu to niyam ko mi usid mandida Masih call siya muka tawsanggi. Langlen amok sumagi amok jagi call du lakpada mamon no i. Khange mahaksu handaki call sidi khatna ba hawba yararoi haiba. Phone du ring du amok anirak khingalaga tapne receive tawrai. Aduga maraiga du konchilaga korokpane. Hello, yamungcha. Sintoi badu sauge tawrambane. Adubu langlen ge matawdu da nokningla du na phat nok thorai. Kaino Yang bakti picture nang yang kisinara kano langling ko langlen tap na kamlai ai di lakano haide ko la odum haiduni yamung cha nai bunung sida bai lakpi da bai wane adu yamung cha ichem siari masa hana ga yam khena kre aina uba sorbere di khangtre ta mola lei basu som daga lakhite moi se tung nara mali Sintoi ba phat kamlai tung naram loida Kaigi tokna duino dala leibaga khoi chimsega yam nuksina bane khoi romance ka yoponte es bar set pani do langlen chukham lei khangre de yamungja aisu matam khara de wale yam talle waiba nangsu thorakani haraga sungtho tholakte aidi yumda leining labane khoi tamona yada tawbane Sintoi ba tatna haire hai tamli do phajana tamtho nangsu mi oida yada bane ado ai nangda surprise mo toini ko langlen lang takna na yamuja kai surprise no hairo Sintoi ba tapna nokla duna haire surprise bo haido de magun kai leidoino kuiraroi adu phajana leyu ko langle lapna leibanina nangbu sena basu ngamde handakse ichem si su nangsu mangdi yam oi jekshina leyo haibana tana yamuja de kai su pai leite aina noigina nakta leibaduna tabanina Langlen tapna haire yamungcha khoisu lege yamungcha su phajana leibiyo asoi ngam thok ta boibiyo ai yamungcha na thorok padu ngai ribane Sintoi basu khamlai pharase nang chani haibado loisinjaro hore namu paw phaunarase ai call toroke phajana chalu ko langne take care langlen chu khumai hai yamungcha asi haineraduna ani du phone thamnakre Lalai bahandak se mathoi phana nungai trabasu thoidokna awaba nungai taba matawdu utkidrei ngasi si mapabung amade mama na nage ta phamduna mangonda wari sari nongdrem batapna macha da hare ipagi lalai ba ngasi si nangi maga aiga nangonda wari khara sama pame masi nangna di soidana yagani haibagi thajabaso aikhoin nangonda thamle lalai ba Mama mapabung hairak tori bawa adu karino haiba dum khangle adu bo hangjele baba kari warino babunga ima sigana engonda takpi gi haibiri basibu hekta haibio tampa macha da tapna onchin duna hairei atai nate magile leiba nangil hongbagi wafamni nate akoina nangonda wafam ase haudorak libase
mafam matam chap chare haiba nang pabunga aigana khangladuna haudoraklibani nongdrembasu machala leibada phat hairei iche gambini gi machanu piliklado nangi damang ipana hairuragi haiduna ipagi thamoida leple maramde haujilang kanadaba oiridaba wada kok thadaduna leibado ipana yengba ngamtre masina ichagi punchida hena phaba oigeni haina ipana khale tamphana amuk hairei lairik laisu hai chung phiral chai otpa karisu leitiliklado aigi moibada matik chabi nupi oigeni aigidi nangi pabungda mangon karunaba wa haudokrabani masida nangna yai yade haidana marai tawbasu nangi pabungga aigena tabasu pamde ngasaidagi mapabung mamagi watari bala leiba tapna nukladuna hairei babo ima ai karigumba khara haijage liklado chume masak matau phaje aisu ye adubu aige punchi gi oina luhongduna leminagadabi napini hairabanina aisu magi maramda khara khajik tigachage sengna hairabada aigi punchi khongloi ohengi haiduna pabungna mangun kadringai aina hana mabu phajana thijinki tha taruk mukti ai pabung hoi ima hoidai matam lojaki nongdremba sor ama holaduna machada hairei Pare pare ichagi wasisu chungmi haina ipana khale tawro liklagi wafam khaktagi du natte maraksida ichana khoidaba pamjaba leirasu karisu kaide ipadi tawbudabu magi yari ma haibidude ipana ngakliba ngamloi kola leiba tamphadu machada hairei imagi bungo punche lambi sangi yego hek nangna taibang pharakpadagi nangdi awabada daduna lakle ngasi na pabungna ima ijabo amung konsin biduna taibang sida ai leli haiduna aikhoi anigi achobo upalgum lepire nangi awaba amamo ima yingba ngamloi naha angang macha sunatre gyan kharasu taroba imagi leleiba nongdrem basu hairei aduni leleiba namana hairiba bomusei achumba ngaktane nang khakdagini ima pabungna hinglibase nangna wana leiraga ipana kamdona phamduna yengthokpa ngamgani lohongnaba tawsi bungo masina nangi tungidama khwaidagi phaba khongthang oigene tamphadu tapna nokfe tawraduna hairei khangde aidi ichaliklado onthongna ima oijaningkhre yamna nuksigre nahan nangna nongmarakta leirimi haiduna yumphau thilaklamliba adusu liklana nini bungo lalaiba wase mahak khangdabani thoidokna khanchiludabana hangsu hangdabani ngakna hanglai haisibuima aibo madugi thawdoduda thilaklambadu yairi mana tabra karino aigi wakhaldadi yairi mane haiduna leire mana taboire ko tampha chingnaraduna hairei hairi sinadi numitung nang yairi maga thengnarakbrai magi bungo lalaiba mamagi pakhum pekidrei tuminna leisinkhre machagi matawadu ubada tamphadu phat chaurei lambi sorokda bazargi miya mamangda aigi chabu masak khangde haiduna kaya thina phubikiba mama aigi thamoina yektuna leiring asisu kautre aduga ngai hakleita ichada kai hauraga lambi sorokda angabugum tahanba yare ma haibido mapoksigi nusi yara roine imade lalaiba tapna mamada hairei ima pumnamakse aigi iral ngaktane yare maginate magi matungda inaribase ahinane pumnamak oidunasu magi thamogi asengba wa makhakto nachagi thamoina khorangduna mabu senaduna lakibane magi marana teigine nongdremba tapna hairei nupa macha nupine henba pamba oijaba thiba mahausani chahi tara nuksinarasu nongmakhak thengnaba nupagi matung inkiba anauba wari nate yari mado ipasu nuksi adubu mahak accident matungdani hanagi yari mado oikidre mayamna hongkri ipagi lalaiba lalaiba mapabung hairakliba wadu paukhumpi haiduna tarokpani adubu khangauduna magi phone du ring khenglai lalaiba sat phone du hangduna yengbada simthaibagi number oirambani
ꯂꯂꯩꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯑꯗꯨꯒ ꯄꯥꯈꯠꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯁꯤꯟꯊꯣꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕꯣ? ꯍꯣꯏꯅꯦ ꯑꯩꯒꯗꯤ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ ꯏ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ꯫ ꯀꯅꯥꯒ ꯆꯠꯈꯤꯒꯦ ꯍꯥꯏꯒꯦ? ꯍꯦꯟꯊꯣꯏꯕꯒ? ꯀꯔꯤ? ꯍꯦꯟꯊꯣꯏꯕꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯗꯤꯃꯥꯟꯗ ꯐꯥꯕꯅꯤ ꯍꯥꯏꯕ? ꯐꯔꯦ ꯅꯪ ꯊꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯂꯂꯩꯕ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯔꯒꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯨꯅꯃꯛ ꯒꯦꯔꯦꯖꯇꯒꯤ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯗꯤ ꯏꯉꯛ ꯉꯛꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫